Akasbani Imphal Nolini Devi na pau pajari ahanbada maruiba pau Manipur ngasi imoino iratpagi thauram paksana pangthokani numit asiga mari lenana raijagi fisheries bibhagna Imphal gi hapta kangjai bungda ahanba imoino ngagi mela pangthokadauri Mukhyamantri Nongthombam Biren Singh na hari anuba sahi horakpaga loinana miyam punna lam kayada raija sibu yaiphanabagi damak wasak lominarasi amishung Jamani Panchuba Indian Science Congress da Pradhan Mantri Narendra Modi na ngasi ayu pung 10 da video conferencing ki khutang da wangang kani. Manipur ngasi imoino iratpagi thauram paksana pangthokani. Yimthong kudingda imoino imabu irat thongni pangthokpa amadi lanai lup kayanasu imoino ima irat thongni kidamak sem saba loinade numit asiga mari leinana raijagi fisheries bibhagna chinduna Imphal gi hapta kangjai bungda ahanba imoino ngagi mela pangthokadauri fisheries director Haisnam Balkrishna na Akasbani Imphal da hai mela asida imoino irat thongni de changba makhal makhagi mana masing singsu phangangani Mela asi de stall marputara rom hangdok na bathaurang tauri. Mela asi ayupung mapandagi nungtil pung mga pauba sa tagani. Adubo, Fisheries Mantri Haikam Dingo na haunabi matung ina, mela asi ayupung tara makayda haudokani. Sarkar na lepam mamaldang nga singadu miyamda pangan gani. Mang nahay, mela asi da nga kilogram lising yang kay miyamda pangan na bathaurang tauri. Mitay sareng ahingba pangan gani, sareng kilogram amada lupa lising amasani pigani. Pengbana kilogram amada lupa samri yang kaidagi samwa yang kai pauba pigani. Imoino iratpa numit na lakpada Manipur ki Rajyapal lagani san amasung Mukhyamantri Nongthombam Biren yauna atay mantri sing amasung lusing bakaya amadi rajniti dol amasung lanai lup kaya na yaipa paujal pirakli. Maki paujal da Rajyapal na hai lamdamasiki miyam na ima imoino iratpa ki numit pangthokpa asi sauthuk saningay ni. Maki paujelda Mukhyamantri Nongthombam Biren hai imoino iratpa asi mitay calendar ki matung inna waksing thagi 12 bada harau tayambaga loinana pangthoknai numit asida ima imoino da ngamjaba athen pot kaba amasung mai thanduna nungayai phaba watapadaba bibinaba thongni jai numit asiga mari leinana kendra ki mapan thoram Rajya Mantri Dr. Rajkumar Ranjan Singh Manipur Bidhan Sabha के अध्यक्ष टी.एस. सैटबर्टा, पावर मंत्री थोंगम बिश्वजीत, वाटर रिसोर्सेस मंत्री अवांगबोम न्यूमाई, टेक्सटाइल कमर्स अमसुंग इंडस्ट्रीज मंत्री नेमसाक किपगेन, महूत मंत्री युमनाम खेमसान, शिक्षा मंत्री थोंगम बसंत कुमार सिंह, एमएलए कोंखाम रोबिंद्रो, मणिपुर प्रदेश कांग्रेस कमिटी, बाला साहेब अंची शिवसेना मणिपुर प्रदेश, मणिपुर पीपल्स डेमोक्रेटिक फ्रंट अमदी लनाई लुप कयानसु याइपा पाउजल पिरकली Mukhyamantri Nongthombam Biren Singh na hari anuba sahi English ngani kulhumdoi haurupaga loinana miyam puna lam kayada raja sibu yaiphanabagi damak wasak lominarasi social media da thagatpa warul amada Mukhyamantri na hai anuba sahi haubaga iroinana senja thumja muthatpa samaj jati amasung raja gi mayukta leiba miyoising leihandana bahonarasi Ain kaina drug lalonba maru phangna muthatlasi mangna hai popi pambi thabagi thabak khudaktagi muthatlasi umang kokthokpagi thabakju khudaktagi leplasi Sri Biren hai punna nuksinana leiminaba amadi thongmanana chakhotminana bakhona baromda mai onsilasi aikhoi punna pukjal sengna honarabatada thabak khudimak mai pakpangam noitaba leite samaj gi mayukta lebesingi mathakta aikhoi punna lepminarasi tabiriba pawasi Akasbani Imphal takini Jamani Panchuba Indian Science Congress da Pradhan Mantri Narendra Modi na ngasi ayu pung 10 da video conferencing ki khutang da wangang kani Science Congress asi numit mangani supna sathakani Indian Science Congress ki ahanba mifam ingkumja 1913 da pangthokki handaki asina Jamani Panchuba Science Congress ne masi Maharashtra gi Rashtra Santa Tukadoji Maharaj Nagpur University da pangthokkani Kumchi Sahiki Congress Asiki Hiramna Science and Technology for Sustainable Development with Women Empowerment Haibasini. Science Congress Manungda Saruk Yaribasingna Research Industries Amasung Awangbataki Mahimasing Takbibada Nupi Singi Masil Hengatanabani. Tharumasika Lunana Atayatopa Thorum Kaya Amasuk Pangtokodori.
हक्सेल मंत्रालयना हाइरी लेबाक असिदा हौकिबा सही निपान असिदा प्रधानमंत्री भारतीय जन औषधि परियोजना की मखादा जन औषधि केंद्र सरुक चामा हेना हेनगतहनबा ngamle केंद्र की हक्सेल अमसुंग याइफे इम्फाल मंत्री डॉक्टर मनसुख मंडावियाना हाइ हौकिबा था फावबदा लेबाक असिदा जन औषधि केंद्र लिसिंग मापन लेखि मसी इंग्लिश अंगने तरामरी तरामंगादा सुनतगी केंद्र मरफु खक्तमक लेरंबनी मंत्री नहाई जन औषधि परियोजना असिना हक्सेल की लमदा अवोनबा अमा पुरकपगा लोइनाना लेबाक सिनबा तुंगबदा मगुल लैबा अहोंगबा ममलदा हिदाक फंगहल्ले लाइरबा मियोइसिंगदा चुनबा ममलदा मगुल लैबा हिदाक फंगनबा पांडमदा सरकार असिना इंग कुमजा लिसिंगनी कुनमरी की मार्च फावबदा जन औषधि केंद्र लिसिंग तरा हेनगतहनबा पांडम थमली ngasi pongba pauche singi maru oiba pau singi damak hauze maibam binoi leire binoi Thagachari Nolini Corruption, anti-national, anti-social, anti-state oiba singlaingang na makal amatagi compromise tawroi haiba chief minister gi pau laikai da drug ki mayokta horos haiba pau sahi asidagi Manipur da senja thumja laitaba state ama oilasi haiba N Biren gi pau N Biren bu best chief minister mingthon pidun ikai khumda khare yalhomi singi fertility rate ama dasmik tereta hantaragli ba asigi maram nainaba matam yaure haiba CM gi pau Amit Shah की खोंगसत के मांगुइनना सिक्योरिटी ना वाक्सन सेक्सुअल थरान लखत खिबगी पाउना ngasi फोंगनरिबा पाउसे सिंगी मरुइबा पाउन फोंगले नुंगथलगी पाउसे कंगलैपाक की मैरा लिंखत खिबगी निफुनि थोइसुबा मपोक कुमोन थोरम पांगथोक खिबगी पाउसु ngasi फोंगनरिबा पाउचे सिंगी अहान मलमाइ दे फोंगले नहारोल की थौदांगदा करप्शन एंटी नेशनल एंटी सोशल एंटी स्टेट ओइबा सिंगलेगांग मखल अमति की कंप्रोमाइज तौरोइ हाइबा चीफ मिनिस्टर की पाउन अहान पाउइरे Laikai da drug ki mayokta horasi haiba CM gi pauna sangai express Manipuri edition gi ahanba pawere sahi asidagi Manipur da senja thumja laitaba state amok ohilasi haiba N Biren gi pauna sana laibak pawche gi ahanba headline tawre issue natabada issue sagarpagi mahot issue asengbana nainaduna miyam gi mai ohinse haiba CM gi pauna pongnapam pawche gi ahanba headline tawri Yalhomi singi fertility rate ama dasmik tereta hantharagliba asigi maram nainanaba matam yaure haiba CM gi pauna Ishel Express ki ahan pawere corruption laitaba state ama ohingani haina sarkar na thaja piri haiba pauna People's Chronicle gi ahan pawere Sangai Express English edition da Kanglaipak maira gi Nipuni Thuisuba Foundation Day pangthokare Manipur da corruption free ohingani haina CM na thaja ba piba gi pauna ahan pawena fongle Union Home Minister Amit Shah Manipur da lakadirba sigi matang da Chief Minister na chair lawdana mifam pangthokare haiba pauna ireibak pawche gi ahanba pawere Amit Shah gi khongchat ki mangoinana security ki sexual throng lakha khibai pauna Imphal Free Press da headline tawri Home Minister Amit Shah January 3 Imphal lakadori Olympic Park State Medical College Polo Statue sanga gadori haiba pauna sana leibak pawche gi ani suba headline tawri Demonetization singnarakpa petition yangkhaini pal file tawrapsu Supreme Court na yawa pikhre haiba pauna helan pause gi ahanba headline tawri pause asigi ani suba headline da anti national anti state oiba sing hing tumdana thengnagani haiba biren gi pawgaloinana happy new year aidi chaleko haiba cartoon gi picture amagaloinana phongli Government na wathok ta chenaba thabakti potharaba madam bating pangchile haiba Congress ki pauna pongna pam pause ani suba headline tawri Thabakta ki pothagadaba engineer amabu anoba order toktuna reallocation tawramle Congress na wakat kare haiba pauna Ishel Express ki ani suba headline tawri pausing asiga loinana atei phongle re pausing singi paukar panba tarbadi ngasi pangthokadriba imoinu ira thoromgi damak raijapal yauna luchingba kyana lanai loop kyana efa paujil pinelopui paukonbe ai Nolini Thagasari Binoi Adubeda Maruiba Pau Amukhana Manipur ngasi imoinu iratpagi thauram paksana pangthokani Numit asiga mari leinana Raijagi Fisheries Vibhagna Imphal gi hapta kangjai ahanba imoinu ngagi mela pangthokadawri Mukhyamantri Nongthombam Biren Singna haidi anoba sahi haurakpaga loinana miyam punna lam kayada Raija sibu yaiphanabagi dama wasak lawminarasi amashung Jamani Panchuba Indian Science Congress da Pradhan Mantri Narendra Modi na ngasi ayuk pung 10 makai da video conferencing ki khutang da wangangkani Paulo Jare